Pauche de Yumpum Uibamer Uiba Paukara update Tawiri. Nagal Nala Matakta Dukan Sakale Lanai Muising of Footpath Copsile. Parking Unan Balagakna Seljamna Changna Naga Nala Kupsin Kibam from the Lanai Mui Karana. Seeing the Dukan Sakalakle, Wing Lake traffic point Mayagi Footpath Cops in Duna. Dukan Paktok Zaktok Lumba Tengare. Ado Marilanaba authority Nadi Asipoba Karima Dings in the lady. Manipur COVID-19 ki laisar laksin na balingak na matam sang na karibu tamlingai ki manungda aron ba tabak sing asi pai khalam bane miyam na di hang ligai matam dukan sing amasung naga na lagi oiriba sakdam adu thoi na khanglam de adu ba haujik ta dukan sing hang darak laba amasung mi chatok chasin tawraba matam dade ahom ba kya asi mayak sin uwa phang darak bane kaithel asi ki mayol makta da lairiba waheng bam lekai ki kolik joliba dukan sing ki mamangda lairiba futwa asi ki mathakta staircase sajinaba thengnare hariba staircase asigi mathakta kolik kya pasinat lambi chaliba miyam da chawna panba pire masida sunatana paring asimakta da lairiba iron rods amade furniture dukan sing asisu makoi ge polum sing adu footpath da futholaga thelaga thamle atoga miyam na footpath da chatpagi khudong sa palai tabana gari chilaba lambi da kumtharaga janare fresh na phangba pau ki matungina aukiba kumja lising ani taraga mapan ge october taraga ni panda matam maduge Traffic Police की SP Sarma की मेघ मखाद हारिबा मफम असिमुक्ता दलम खोपसिनदुना सागलम्बा स्टेयरकेस अमदि फुटपाथ मथक्ता खंदुना बेरेंडा की मोंगदा सेमगलमसिंग एक्सकवेटर सिनदुना थुगाई खिबा लैख्राबने अदुबा दुकान फमलिबा सिंग मतम खरा की तुंगदा अमु खाना सेमगनरक्तुना हानागी पियम द चपचान हंजले हाइरे मसिदा सुनतना पौरा कैथेल परिंग की नाकेत लैरिबा दुकान सिंगदसो मखोई मखोगी दुकान द जोलिबा पोचै सिंग अदु फुटपाथ मथक्ता थेन जोनबा थेंगनरी मरुइना साइकिल योनबा दुकान सिंग असिना साइकिल सिंग अदो फुटपाथ सिंग द थमलंबदगी हेडोक्टर मखोई की दुकान ममांग की मेन रोड की सरुक दसु थमजिनदुना असे थोक तौरिबा सिंग द साउना कायबा पीरे नागा लंबरोम द पार्किंग ओइना द सेमकलिबा नागा नाला की खोया थुंगदगी ओवरब्रिज फावबदा लैरिबा अहांगबा मफम सिंग असिदसु लानाय मियोय क्याना लम खोपसिन दुकान अमदि परफॉर्म सिंगबा करा गया सागना खरा सागनरबा थेंगनरे असुमना मियाम की ओइना लैरिबा लमगी सरुक सिंग असिदा लानाय मियोय खराना खोपसिनदुना सिजनानिंगबा मोंगदा सिनरबा असिदा मरि दैनबा अथॉरिटी अमदना मियंग चंगबगी ममी ताद्रे आइना सु फोंदोकनारगले जीडीबम इम्फाल रेलवे प्रोजेक्ट 2023 दा लोइसन गनी राव साहेब लमगी चयनबा मसुंग लेबर वाटपगी अवाबा मायोगनरे सही तरग हुमदोय सुरकलबा जीडीबम इम्फाल रेलवे प्रोजेक्ट फंड नंबरम वारग मतम थेंगथरकबा नते तोंगान तोंगान प्रॉब्लम सिंग थबक सुबदा अपन बथोकपदगी थेंगथरकबने उपाय अमा तौरगा कुमजा लिसिंग अनि कुलमदोय फौबदा लोइसिनदबा होनगनी आइना रेलवेज की यूनियन मिनिस्टर ऑफ स्टेट माइनमदी कोल राव साहेब पाटिल दानबेना फोंदोखरे जीडीबम इम्फाल रेलवे प्रोजेक्ट असि ख्वाइदिगी सांगबा टनेल अमा ओरिबा टनेल नंबर 12 T12 की थबक सुरिबा सिंग यंगसनबगी थबक सथगिबा खोंगचत अमदा यंगचनबगी खोंगचत अमदा यूनियन मिनिस्टर ऑफ स्टेट असिना वाफम असि ngasi पाउमिसना फोंदोखिबने Saurana kilometer tararom sangba amadi जीडीबम इम्फाल रेलवे प्रोजेक्ट असि ख्वाइदिगी सांगबा टनेल नि हाइना लोंगदरिबा टनेल अदुगी थबक सुबगे फिवम यंगसनदबगी इम्फाल वेस्ट अमदी कांगपोक्पी डिस्ट्रिक्ट की ताइनफम ओरिबा संगाइथेल खुलदा चटखे नॉर्थ ईस्ट फ्रंटियर रेलवे ऑफिशियल सिंजाउना चटखिबा खोंगसद अदुदा हौजिक रेलवे टनेल असि थबक सुरिबा मौगद यूनियन मिनिस्टर ना हक थेंगने यंगसनखे यंगसनबादु लोरबा मतुंग यूनियन मिनिस्टर ऑफ स्टेट राव साहेब पाटिल दानबेना हाई रेलवे प्रोजेक्ट असि गिदब मिनिस्ट्री दा फंड की अवाट पलाइते कोविड-19 लाइसेंस असना मरम ओरगा थबक सुबिना ना लेबर वाटपा लैंड एक्विजिशन की प्रॉब्लम सिंग फॉरेस्ट क्लियरेंस न सिंग लोबदा प्रॉब्लम लेरकपद की प्रोजेक्ट असे लोइसनरब थमखिबा टारगेट तगी मतम थेंगथरकपनी मसे फंड की अवाट पगमरी लेनादे लैरिबा प्रॉब्लम सिंग की मतंग दगरंग नुबिदांग चीफ मिनिस्टर का उनातन वरी सानरे चीफ मिनिस्टर की मेकेदगी सु मणिपुर लेक अन प्रोजेक्ट असि थुना लोइसनबा यानबा अंगबा थाक्ता मतेंग पांगना भोनगनी आइबगी थाजाबा पिरकले मांगनाय मणिपुर पाइखलिबा रेलवे प्रोजेक्ट की थबक असि यंगसनबा लाकपनी प्राइम मिनिस्टर नरेंद्र मोदी की अपाम्बदी अवांग नोंगपो स्टेट सिंग असि रेलवे लाइन द समनहनबने मसिगिदमक लेगाकना बजेट त सेल मरांग काइना हाबलेबने ngasi यंगसिलिबा टनेल असि चौरांगना किलोमीटर 10 रोम सांगबनी मसिगे मनुंग दा हुजे किलोमीटर खुमलोम तमक थबक सोफलोइसिन दना लैरे मियोय अनिदगी हेना सिद्रे पॉजिटिव सु चनी कुलुमदोय खक तंगाइरे मणिपुर दा कोविड लाइसेट की फिबम नोंगबनोंमगी होंगथोक होंजिल लैरगसो सांगजत येंगबदा फिबम खरा फाकतना उरे हौकिबा पुंग कुनमरी के मनुंग दा पॉजिटिव होइबा मियोय अनिदगी हेना सिगिद्रे
Miyoi lising ani chamanga sukna mapan test tawbada sani kulumdoi positive oikre. Positive oibagi sangchada 13.8 ani yauraba tungda haukiba pung kun maridadi positive oibagi sangasi 9.8 da haithare. Nauna positive oikiba miyoi chani kulumdoi asigi manungda ani na Central Armed Police Force dagini aduga nupa marhudrani panamasong. Nabi sama kulumdoi punna miyoi chani kun mathoi na general population dagini. Rimsta test tawbada miyoi taret positive oiba thengnaki Janimsta na taraga mathoi. District Hospital singta chama amasung atopa testing center singta number 4 positive oiba thengnaki. Positive oiba mi leibra haiba lekai testing center sing hangdoktuna liamna test tawbagi thabak paikhatpa hauhre. Positive oirakiba sing adu Impal East District ki manungdagi nifuga manga, Impal West District ki manungdagi humpuga mapal, Thopal District ki manungdagi nipan. Besnapur District ki manungdagi taraga mari, Kaksing District ki manungdagi, Kuntraga mari, Ukrul District ki manungdagi tara. Chosanpur District ki manungdagi taraga taret, Chanten District ki manungdagi manga. Senapati District ki manungdagi ahum, Tamenglong District ki manungdagi amma noledagi ani Perzol dagi taraga ni thoi amsong. Kangpopi District ki manungdagi amani aire. Ngarang nomai sin nabit oikibna test tawagi masing antarakpati oigadoribra haiba chapchana khangtapa mawong ama leijaragasو. Haukiba pung kunmari da jamna thajadaba mawong amada Impal West District ki manungda nalkai miyoi chama yankai ki mathakta positive oiraga lakibado. Ngasidi positive oiba masing humpuga mapan khak tamak thengnaki. Nauna positive oirakiba miyoi chani kulumdoi asi hapsalaba tungda Manipur ge positive oikiba apunba masing lising lagamaga lising taraga humdoi chama yankai mathoi yaukre. Haukiba pung kunmari ki manungda COVID positive oiba miyoi ani khaktamak laikidre. Laikidraba miyoi adu amana Ukrul District dagini aduga atopa amana Kaksing District dagini. Mahoy anima COVID ki vaccine dose ama phawa kapkide. Miyoi amana nupani aduga atopa laikidraba amaduna nupini. Makha tarakpa atopa pau amadana DRDA Hospital September da sangagadaure. Impal East ki manung chanba kiam gai mayai lekai da Defense Research and Development Organization DRDO ga. Khosam naraga hojik sagaliba phamung chani leiba COVID Hospital Chief Minister N Biren Hakthingne hengsin bagaloinera. September ani suba sayul da sangana ba honari hare. Education Minister S Rajen Kairau AC ki MLA Laurembam Rameswar mitai yauna. DRDO amadi Manipur lega ki official single loin da satki beng sin khongse da Chief Minister na. Nauna sagaliba hospital adu ki infrastructure sing hengsin bagaloinena housing loisin ga thabo waliba. Civil work ki thabak sing athuba matam da loisin na ba mari leina ba sing da paktak bikhe. Intensive Care Unit ICU phamung yankai amde jaran bed zambe yankai legataba hospital asigi building amade infrastructure singba DRDO na saraga mapangi akoibada paikhelba civil works in the state lega ki tongan ba department singi makada paikat pane angang sing hidak mana sin nabagi chang anthare laibaga sida leiriba sahi taraga humdoi dagi tara manga phawbagi angang singna hidak managi polum sin nabagi chang asi aukiba sahi taragi mamang dagi chada ipugani thoi anthare haina Global Youth Tobacco Survey India lisingani taraga mapan gi report na aire. Report asigi matungin na lebak kasida angang sing hidak managi polum sinabigi changa si Arunachal Pradesh amati Mizoram da khwaidagi hen wangle loina na Himachal Pradesh amati Karnataka na khwaidagi nemle. Global Youth Tobacco Survey 2019 ki report asi na Unit Health Minister Mansukh Madhavia na New Delhi da phongdokibane. Tharomadu da wangang laduna minister na hai angang sing bumai ka bachinsak tagi ngaktok to na thamba hai besta oza sing ga soba thaudang lai mama mapa obising na su angang sing the awareness ni thida pibi ba yamna mathau tai mayai ga bachinsak sin sin da bana miwai bada thokan ba amang basing asigi matang da primary class tagi hawraga angang sing gi syllabus ta hap kadabane panba jabadi mari rak suba global tobacco survey asi hauki ba kumja lisingani taraga panda International Institute of Population Science na sathakipani survey asi World Health Organization WHO Tobacco Free Initiative TFI the United Nations Children Emergency Fund UNICEF amadi the Office on Smoking and Health and the Center for Disease Control and Prevention ki mi makhada sathakipani survey asi ki manung da masagi sahi taraga humdoi dagi tara manga phawda leiba angang singda Tongan ba kulai ke hasin na tuna hidak managi polum sina bagi matang tachanging tauke. Report asin na lebak kasi hidak managi polum sina kaya mukiyam na sokal labaki haibak kumna na hinabagi kutong saba ama pire. Ato papaw amadana Afghanistan da Taliban leadership da kana yaure. Taliban na Afghanistan gilengak baik raba matung da ano ba government ama hausik paw ba lakthok tre do ba makoyge. Supreme Leader Ayatollah Akhundzada da Afghanistan da leire amasung ahan ba. Oida thuna bak miya mamang da tolak lagani aina hardline Islamist group faduna nawajin mita asyang wawa from hong dolakre.
Taliban lising amaga sampan marfudra taruk lising ani ama phawbagi oina makhoi government matam aduda phawba aronbu oina matam sang lai ki group adugi manungi thabak topic kanglon singa masong leadership adu sengna khangnadri adu bahawju akhangba khara leire Haifatullah akhunzada bo magi mamangda leramba losingba mulla mansura akhtar bo lising ani taraga tarukta US drone attack aman hatki badugi matung athoba sakti sinaba amada Taliban gi losingba hake madugi mamangda akhunzada da anemba thaki lining laison gi oiba losingba aman leiramke military commander amu oibagi mahutam hakpa spiritual ki mako kamoina thabak tawna bakhan khibani ana faksana thajane Taliban gi super leader oina ablek khrebaki matung akhunzana al qaeda Saif Ayman al Zawahiri dagi loyalty leina bagi wasaga mafangke Zawahiri na mahakbo Amir of the faithful aina kaurudun thagat ki masina group adugi matam sangna dagi elai huirabasing aduga mahaka thajan bangamke Lisingani taraga darukta Taliban Chief Commander Mullah Mansur Akhtar ba US na harki amasung Taliban founder Mullah Omar Siki bagi matang ado sahi ke marom leadership adu da losinduna thamki aina phongdokna khiba phongdokna rakhiba adugi matung dagi manungi akan basakti munana ba marakta mase taraba lalhaulop movement ama punjana bagi chawrba singnaba adu akhundazada sinake Haujik babada akhundazada ki miyam da unari basaktam ase Islamic holiday sing manung da supna ki message sing thadokpa adu dagi henre mag haujik Kandahar da leire mag hek hobudagi mafam adu da leirak li hana Taliban wangang loi Zabin Hullah Mujahid nagarak nomai jin bita phongdokre mag thuna ba miyam mamang da tholak lagani ana ngara ngamthang wangang loi Bilal Kameri na makata kai makata ke mag thuna mag miyam mamang da tholak lagani ana ngamthang wangang loi Bilal Karimi na makata ke Taliban leadership da mathang da leiri basi co-founder oirba Mullah Baradar ne lesinga baga sampan humputra ki athengba sahi singda madamadu ki Soviet Union na Afghanistan da landara ki baduna Afghan embassy nga panana Baradar ge ponsisu matam pumbagi oina honglakre magna mamit na matangba Radik Mullah Omar ga loinana Soviet ki mayukta lan thengna ramki thajai Soviet Union na leba kasidagi handokraba matong Tholakhiba civil war ki sarang naba amasung corruption ki marakta Mullah Umar ga Abdul Ghani Baradar ga ani asina lesinga baga sampan marfud ragi angan basahi sinda Taliban movement asilingkat kibane Abdul Ghani Baradar gi poknafam asi Taliban movement gi horofam Kandahar dagini lesinga di tarada Baradar Pakistan da faki amasung Pakistan ge custody da laike adu United States na safo pi tharapdagi mahakpo lesinga di taragani panta thadok lake amasung Qatar mafam hongtok laga laiki mafam masida mahakpo Taliban gi political office ki makok hapke adu United States ka lanmi laukthokpagi agreement sahi taunaba adu magi makha da loisin ki mathangda Taliban leadership ki manungda Haqqani network ki Sirajuddin Haqqani yaure and Soviet jihad ki maming chalaba commander amagi masanopa Sirajuddin Haqqani na Taliban ge deputy leader amasung sakti leiraba Haqqani network ki makok adune Haqqani network asi Afghanistan da khwaidagi khudong thinangai oiba lalhauba factions ki manungdagi amani aina US na terror group amani aina designated tawriba amane Haqqani network asi sahi kya asida Kabul da khwaidagi high profile oiba attacks ki manungdagi khara jathakiba group aduni aina thajabaga loinana suicide bomber sing sinabagi damak maming chalai Taliban leadership ki manungda lalhaubagi thabak pangthoknabagi thabak sinaba field commander sing pak chawraba network yang siliba group asi ki sakti lerba military commission ki bako koriba Mullah Jacob su Taliban leadership manungda yaure mag Taliban co-founder Mullah Omar ki masanupane Jacob ki mapa aduna Taliban losing badu oina miya marakta sakti chen bagi akanabat thak am leirambaga Lairamar masigi mari asina mahakpo Taliban movement asigi manungda amato haina pusin bag ngambaki wama pamama pire ado moira mahakpo lisingani kunda hapki vadu chumna gi laitengi oinani haina analyst kharana pangdok pakaloina da yakub ki chapchaba kari sarol logodori pano habigi matang ta hojik su makhal makha kya thokna ngangnare nagalamrom da Kabul da US attack da angang jaung da tarasi ki media Afghanistan ki konung Kabul da namaji dumita US na masanga thokna nabni haiduna sathakiba Nongthak attack amada angang sing jaung na jamdrabda mioi tarasi ki haina tolo news na haike suicide bomber amada pandam thambani aina sathakiba misam sing chen ki US ki drone attack adu Taliban ki wangang loi amana attack adu tawna order tawtringi ki mamang da Taliban bo khangalam da bagi namakta United States bo condemn tawkre miyai ba ki lam da US ki thabak adu aina jataba amani airadna Taliban ki wangang loi Zabin Hullah Mujahid ning thawka pa numita China ki state television CGTN da haike
Afghanistan da karigumba akiba pibo arpa yaba amalaiba tarabadi madu akoida soidran ma report torakadabni haina CG ti kenda aiba pakhuma madu mujahid na haike Afghanistan da US troops sing dautokpagi aroiba tangkak sing sataringi Kabul ke international airport aduda ISK gi suicide car bomb aman attack tawna ba thawrang tawraki haina Pentagon official sing haike Islamic State ki mafam adugi affiliate ama wariba ISIS Khorasan hariba asi nongsuk laibak amasung Taliban ani maki yengnaba mane Nomai namit ki drone attack adu da misam sing siki haip ki pau sing adu thigali hana US 100 ka mana haige gari adu thugai ki badu dagi makhata na sakti leina bokhai rakhiba sing aduna amu hiana misi mina thokalamba yaba yamlaba explosive material gari tu ki manung da yawi taki haibasi ai khoi na khangi hana US 100 ka man aduna haige Sairaka sida Kabul ki Hamid Karzai International Airport adu da rocket kyamu kapse lakre adu US ki missile defense system amna marak thatkre an ahan ba phangba pau paladuna US official amana pauge agency Reuters ta haike US military na CRAM missile defense kap ki adubo ABC news ki matugina di kapsilaki ba rocket punumak adu mai pakna thuai kraba aibada hojik su sengna khangdre aire aroibe the content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri punumak pathaga sari channel lesson dom da kanarabadi subscribe tawbi dribesna subscribe tawbi romo like and share tawbu kawi gadam tamak po amukan thaga sari